ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯅ ꯂꯩꯔꯤꯅꯤ ꯍꯥꯏ ꯑꯗꯣ ꯃꯃꯥ 4 ꯈꯛ ꯂꯧꯔꯛꯏꯕ welcome back to my new vlog. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ vlogꯁꯤꯗꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯟꯁꯦ ꯃꯍꯤ ꯑꯂꯥꯡꯕ ꯑꯣꯏꯅ ꯍꯧꯔꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯇꯤꯟꯗꯣ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯗꯅ ꯇꯩꯗꯣ ꯁꯥꯍꯟ ꯂꯩꯔꯦ ꯁꯤꯗꯅ ꯑꯩ ꯁꯪꯒꯣꯝ ꯁꯥꯍꯜꯂꯦꯕꯀꯣ ꯆꯥ ꯊꯛꯀꯦꯅ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗ ꯆꯥ ꯂꯩꯔꯦ ꯆꯥꯒ ꯇꯟꯒ ꯆꯥꯅꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯂꯣꯏꯔꯒ ꯄꯄꯥꯁꯨ ꯂꯥꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯀꯣ ꯂꯥꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯐꯤꯁꯦ ꯄ꯭ꯔꯞ ꯏꯁꯇ꯭ꯔꯤ ꯆꯥꯊꯣꯛꯑꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯣꯕꯦ ꯃꯥꯒꯤ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯏ ꯊꯕꯛꯇ ꯆꯠꯄꯗ ꯁꯦꯠꯀꯗꯕ ꯐꯤꯁꯤꯡꯁꯨ ꯑꯩ ꯂꯣꯏꯅ ꯄ꯭ꯔꯦꯁ ꯆꯥꯔꯒ ꯊꯅꯝꯗꯣꯏꯅꯦꯕꯀꯣ ꯄ꯭ꯔꯦꯁ ꯆꯥ ꯂꯣꯏꯔꯒ ꯑꯩꯒꯤ ꯊꯕꯛꯇꯨꯁꯨ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯊꯪ ꯑꯩꯁꯦ ꯑꯩꯒꯤ ꯊꯕꯛꯇꯨꯁꯨ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯁꯤꯒ ꯆꯨꯍꯤꯡ ꯌꯣꯟꯕ ꯂꯩꯔꯝꯃꯦꯕꯀꯣ ꯆꯨꯍꯤꯡꯗꯣ ꯊꯛꯀꯦꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯈꯜ ꯃꯥ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯥ ꯀꯩꯀꯩ ꯄꯣꯠ ꯂꯩꯔꯤꯅꯣ ꯖꯤꯡꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯂꯩꯕꯤꯔꯛꯀꯦ ꯍꯥꯏꯅ ꯀꯩꯀꯩ ꯄꯣꯠꯅꯣ ꯍꯥꯏꯅ ꯈꯣꯡꯎꯞꯇꯤꯒꯗ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯈꯣꯡꯎꯞꯁꯦ ꯁꯤꯔꯣ ꯁꯦ ꯈꯣꯡꯎꯞꯁꯦ ꯂꯩꯔꯛꯏꯅꯦ ꯍꯥꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯉꯁꯤꯅ ꯅꯪꯅ ꯍꯣꯡꯉꯦ ꯍꯥꯏꯗꯣ ꯃꯥ ꯁꯤ ꯇꯣꯠ ꯕꯦꯒꯁꯤꯁꯨ ꯑꯃ ꯂꯧꯔꯛꯑꯦ ꯑꯇꯩ ꯀꯩꯀꯩꯅꯣ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯛꯏꯁꯦ ꯁꯦ ꯐꯤ ꯀꯗꯥꯏꯅꯣ ꯐꯤ ꯀꯗꯥꯏꯅꯣ ꯅꯪ ꯀꯩꯅꯣ ꯍꯥꯏꯒꯦꯅꯦ ꯑꯁꯤꯒꯤꯔꯣ ꯑꯗꯨ ꯌꯥꯝ ꯍꯣꯡꯕ ꯍꯣꯡꯕ ꯃꯌꯥꯝ ꯁꯤꯁꯦ ꯁꯥꯄꯣꯟ ꯀꯦꯁꯁꯦ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯅ ꯂꯩꯔꯤꯅꯤ ꯍꯥꯏ ꯑꯗꯣ ꯃꯃꯥ 4 ꯈꯛ ꯂꯧꯔꯛꯏꯕ ꯑꯃꯗ ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 10 ꯈꯨꯍꯣꯡ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯌꯥꯅꯣ ꯇꯥꯕꯅꯤ ꯈꯪꯗꯦ ꯁꯦ ꯄꯣꯠꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 10 ꯕꯦꯒꯁꯤꯅ ꯀꯌꯥ ꯄꯤꯔꯤꯕ ꯕꯦꯒꯁꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯁꯤ ꯕꯦꯒꯁꯦ ꯁꯤ 220 ꯄꯤꯔꯤꯌꯦ ꯃꯌꯥꯝ ꯐꯩ ꯃꯥꯏꯁꯦ ꯁꯤ ꯈꯣꯡꯎꯞꯁꯤꯅ ꯂꯨꯄꯥ 100 ꯄꯤ ꯌꯥꯏ ꯂꯨꯄꯥ 100 ꯃꯌꯥꯝꯁꯦ ꯁꯤ ꯕꯦꯒꯁꯤꯁꯨ ꯂꯩꯔꯛꯏꯕ ꯁꯤꯒꯤ ꯇꯣꯠ ꯕꯦꯒꯁꯤꯅ ꯑꯗꯒꯤ ꯃꯥꯏ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯄꯨꯅꯕꯒꯤ ꯃꯥꯏ ꯕꯦꯒ ꯂꯩꯔꯛꯑꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯝꯁꯦ ꯕꯦꯒꯁꯦ ꯀꯌꯥꯝ ꯍꯣꯡꯉꯤꯅꯣ ꯃꯣꯏ ꯁꯤ ꯂꯨꯄꯥ 100 ꯄꯤ ꯍꯥꯏ ꯑꯗꯣ ꯃꯃꯥ ꯍꯣꯡꯉꯦꯅ ꯁꯤ ꯂꯩꯕ ꯁꯤ ꯅꯪꯒꯤ ꯔꯦꯖꯤꯁꯇꯔ ꯄꯨꯕꯖꯥꯠꯅꯤꯅꯦ ꯁ꯭ꯀꯨꯜꯗ ꯁꯦ ꯁꯤꯒꯤ ꯇꯣꯠ ꯕꯦꯒꯁꯤꯒ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯁꯤꯝꯒ ꯀꯌꯥꯅꯣ ꯕꯦꯒ ꯑꯅꯤ ꯕꯦꯒ ꯀꯌꯥꯅꯣ ꯁꯤ ꯃꯆꯥ ꯁꯤꯒ ꯁꯤ ꯕꯦꯒꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯣꯏ ꯄꯤꯅꯕꯅꯤ ꯁꯤꯁꯨ ꯂꯧꯔꯛꯏꯔꯣ ꯁꯤꯒꯤ ꯕꯦꯒ ꯁꯤꯝꯒ ꯂꯧꯔꯛꯏ ꯀꯩꯅꯣ ꯅꯪ ꯐꯤ ꯂꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦꯅꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦꯅꯦ ꯐꯤꯗꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯒꯦꯅꯦ ꯁꯠ ꯁꯟꯗꯣꯔꯛꯑꯣ ꯑꯗꯨꯝ ꯃꯊꯪ ꯕꯦꯒ ꯃꯊꯪꯗ ꯁꯟꯗꯣꯔꯛꯑꯣ ꯃꯥ ꯈꯨꯆꯥꯎ ꯑꯃꯅꯤ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯃ ꯂꯧꯕꯤꯔꯛꯑꯦ ꯑꯩꯒꯤ ꯑꯗꯨꯒꯩꯗꯤ ꯃꯥ ꯀꯩ ꯐꯨꯔꯤꯠ ꯑꯃꯈꯛꯁꯨ ꯂꯧꯔꯛꯑꯦ ꯍꯥꯏꯕꯅꯦ ꯎꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯃꯒ ꯂꯧꯕꯤꯔꯛꯑꯦ ꯁꯤ ꯄ꯭ꯂꯦꯟꯗ ꯐꯪꯗ꯭ꯔꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯈꯛ ꯂꯧꯕꯤꯔꯛꯑꯦ ꯄꯣꯠ ꯆꯩꯁꯤꯡ ꯃꯌꯥꯝ ꯂꯩꯒꯤꯅꯦ ꯐ꯭ꯂꯥꯋꯔ ꯚꯦꯁ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏ ꯁꯤ ꯐ꯭ꯂꯥꯋꯔ ꯚꯦꯁ ꯑꯃꯒ ꯂꯧꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯗꯩꯗꯤ ꯍꯣꯏ ꯃꯥ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯄꯣꯠ ꯀꯩꯅꯣ ꯀꯤꯂꯤꯞꯅꯤꯗ ꯅꯪꯒꯤ ꯀꯤꯂꯤꯞ ꯃꯌꯥꯝꯁꯦ ꯑꯩ ꯑꯣꯜꯂꯦ ꯅꯪꯁꯨ ꯃꯐꯝ ꯆꯠꯄ ꯈꯨꯗꯤꯡ ꯀꯤꯂꯤꯞ ꯂꯩꯔꯛꯄ ꯂꯥꯛꯄꯗ ꯌꯥꯝ ꯇꯠꯂꯦ 50 ꯁꯤ ꯀꯤꯂꯤꯞ ꯃꯌꯥꯝꯁꯦ ꯃꯣꯏꯕꯨꯡ ꯈꯨꯖꯤꯔꯣ ꯀꯌꯥ ꯄꯤꯅꯣ ꯑꯍꯨꯝꯗ ꯍꯣꯡꯉꯤꯅꯦ ꯁꯤꯒꯗꯤ ꯑꯃꯗ 150ꯒ ꯇꯥꯔꯝꯒꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯧꯔꯦꯕꯀꯣ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯗꯣ ꯑꯩꯅꯅꯦ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯈꯤꯕ ꯃꯪꯒꯤ ꯑꯆꯥꯔꯅꯦꯕꯀꯣ ꯅꯨꯡꯊꯤꯟ ꯑꯣꯏꯔꯕꯅꯤꯅ ꯑꯆꯥꯔꯁꯨ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯑꯆꯥꯔꯁꯤꯃꯨꯛ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯁꯤꯒꯅ ꯑꯉꯥꯡ ꯇ꯭ꯋꯤꯁꯟ ꯇꯧꯔꯤ ꯅꯨꯡꯊꯤꯟꯒꯤ
ꯁꯤꯒꯅ ꯑꯩꯅ ꯃꯪꯀꯤ ꯑꯆꯥꯔ ꯆꯥꯔꯦ ꯃꯉꯣꯟꯗꯁꯨ ꯈꯔ ꯄꯤꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯇꯨꯏꯁꯟ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯉꯁꯤꯁꯦ ꯕꯖꯥꯔꯗ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯈꯣꯏꯕꯥꯏꯁꯦ ꯈꯣꯔꯣꯁ ꯇꯧꯕ ꯈꯔ ꯕꯖꯥꯔꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅꯕꯨꯗꯤ ꯁꯥꯡꯗ꯭ꯔꯦ